अहानबदा मरुइबा पाउ पिजरे मणिपुर दगे ड्रग मपुंग फाना मुथनबा होनबदा लनाई अमदि पॉलिटिकल गी ओइबा अटैक तरोकलबसु अकिबा लेइतरा थेंगनागनि हाइना चीफ मिनिस्टर एन ब्रेन फोंदोक्रे चुरचानपुर टोटल सटडाउन तथक्रे पुलिस ना टियर गैस सेल कापना प्रोटेक्टर सिंगबु तनखाइख्रे टोटल सटडाउन थुकाइदुना यामनबा मियामना सीएम लाकनि खंदुना सीएम बु ओंगनबा थोंगनरख्रे फेमिना मिस इंडिया 2023 के रनर्स अप थोंनाउजन स्ट्रेला लुवांग इम्फाल दा हलकपदा मियाम एयरपोर्ट दा हराव तराम ओख्रे अमदे क्लाइमेट चेंज अमदे पब्लिक हेल्थ चैलेंजेस हाइबे थीम दा नुमिनिन चथकदबा सेफकॉन 2023 सीजे एकेडमी ऑफ हेल्थ साइंसेस हौदोख्रे खुमजरे दयापति सेंजमना हौजिक नमिदांगी न्यूटीवी की पाउ पिजरे मणिपुर दगी ड्रग मरु फोंगना मुथनबा होनबदा पॉलिटिकल अमदे इंडिविजुअल ओइना अटैक तौरकलबसो अकीबा करिसु लेते ngमनबा पुमनमक थेंगनागनि हाइना चीफ मिनिस्टर एन ब्रेन फोंदोक्रे वाफमसिंगसी एग्री हॉर्टी एक्सपो फॉर ऑर्गेनिक एंड इंडिजिनस प्रोडक्ट ऑफ मणिपुर एंड बायर सेलर मेट हौदोकपगी थौरमदा फोंदोकिबने ngasi thauram aduda horticulture minister letpa khawkip additional chief secretary horticulture p baifai joint secretary INM priyaranjan north eastern region agriculture marketing cooperation limited ke managing director Rajiv Ashok Susar yakhe chief minister makha taraduna hai handak popi tharamba sing yantat khibage record mayam ama lekhre popi thana ba honabada akoibagi phibam da sokhanba amade leibak lahau mangtharakliba ase horticulture department na changsinduna mafam aduda atai atopa kari kari thaba yabage bamboo plantation tawba yabra haibana chingba yengsinba changi manipur gi miyam da leiriba hai singba sing ase mafam chana india gi manungda khwaidage fidam ningai oiba modern state ama oirakpa yai फाइजोलदा सिंगमाई पाकना पुथोकपा ngamle adubu yonfam leitebagi awaba kaya leikiba asimak yamna laibak thibani yongadaba pot ki mamalga leigadaba pot ki mamalga khenaba leiramba ado state government na pot ki mamal lepthoklaba matungda haujikti yonba ngamle hain sofungdokhe laumi singna pot yonfam leitebagi awaba leitre manipura cold storage leire marketing gi khudong chawa leire loinana sinmi singna thabak ama taunabage पुथोकदबा सेनफम वन फैमिली वन लाइवलीहुड स्कीम न पीरिबा कानबा सिंग लौबा यारे मरम अदुना कानबा सिंग असि लौरगा इसा इसागा चानबा थबक तोबियो हाइखे गवर्नमेंट की थबक खक्ता ngairaga leiba yaroi aikhoi isa isaga chanaba thabak tawbiyo manipur da leiriba BA MA pass tawba masing yamna leire moikhoi khudingma government ki thabak piba ngamloi maram aduna department ta leiriba singna awareness piba mathau tai haike bijiti khoi yam ngare cold storage leire marketing ki facility leire buyback ki system leire farmers in the warning actually the farmers in the economy moigi startup haununa bagi government has already launched startup scheme leire now one family one livelihood 10 lakh is without any mortgage masi basu leire adu tadi farmers in the koi masi pir kan moi haun baya government service ngata ta ngair ka leibe aro koi mi lakh kuntra ki population leire government service ali 1 lakh sani leibe लाइक तम नोमोय थोड़े बे एमए तम मयाम नोमोय थोड़े बे बीए लोय मयाम सी मसी लोय ना कोई गवर्नमेंट सर्विस से एकोमोडेट तबो अदुना सिगी पोर्ट मयाम सी येंगा तांदा डिपार्टमेंट दे लेरि बे खोइना जॉब जनरेशन तौनुना बुगी मदुगी मोय द अवेयरनेस पीबा मोय बु जिंगगा बतेन पांगना बखोना बा अखोइगी थोय गेदो ओपी अंथन उबदगी बिसाइना थेंगनारि बा इमोन थेंगनारि बा डिफिकल्टीज उरंगबनी थेंगनादनी आई एम रेडी टू फाइट इट मणिपुर दगी ड्रग totally eradicate tawna muthan na bagi da ko madai hangada ba birena tre hangada ba BJP ki sarkar na te ngasi chief minister N Brena sangagani haina tawramba Churachandpur ge new lamka da leiba PT sports complex ta handakta sangbat kiba open gym ngarang numidang miyoi kangbu amana mai thadoktuna mang takhallamlaba matungda indigenous tribal leaders forum kawba luf amana ngasi ayuk pung 9 dage nungthil pung 3 fawba Churachandpur town da total sadam chathakre district magistrate na Churachandpur town da maru oina new lamka area da section 144 CRPC ge subsection 2 gi makha da miyoi manga amade hena punba yadabagi athingma thamkhre sok panba yaba kuchukulai chai nung nongmai thang ta na chingba puba yadabagi athingba lauthokre marak sida ngasi miyoi kangbu kharana lambi da thoroktuna protest tawa horakpada police na takthoknaba honabada akanma moongda muknaba thokre police na chair gas cell kaptuna miyambu tan khaina honakhe protector singi maraktage nung langlakpada police personnel ama kokta panduna asok apan nangki haide
Oirakliba fibam aduda Chief Minister gi Churachandpur khongchat yaithokkhre adum oinamak ngasigi thauram adu yaithoklei haiba hana miyamna lauthok hodobana masing yamlaba miyamna kanagumba miyoi kangmu amana total shutdown kaujarabaso Chief Minister gi thauram yawnaba amadi Chief Minister N Brain bu oknaba masing yamlaba miyam laknakhe adubu thauram mafamda leiramliba fibam adu ubada miyam ningba kainakhe Chief Minister gi khongchat yaithokhiba adu thauram adubu singkhiba MLA na request tawrakpadagi yaithokhibani haide Miscreant is everywhere. Hujik itu di moi manung da MLA tu na koi da aap smai to guna igi sahi pharak pagi ai anniversary nga gau biyo adagi su open gym su sanga biyo es okay hai bani to nunga mi phata bakar la to gairam badu akai to ire me sar la ko nunga ro this normally it is not an issue. Ngarang numidang Churachandpur gi PT Sport Complex ta open gym mai thakiba kangbu adugi marakta yumlon naba Myanmar gi lon ngangba miyoi sing yawi haide Myanmar macha singna makhoi gi marolda wari sanabagi video yengmilase Jana hat pa ba ko ki ko to sa lo au cho mai đi và chuyện chuyện pháo phang phang Nào mà không công tao un ta. thầy cô cao trâu hoa à ba Tao mà bôi. đút tao ấy Hello, nuam del, mai lo. Tại hal khin tao chỉ liếm mà tao ăn chẳng ha, ăn post cái gì ăn rồi. Amaromda Kuki People's Alliance KPA gi President Tongmang Haukipna Churachandpur da ngasi amade ngarang thokiba violence asi Kuki Civil Organization natraga KPA yauna political party amatan insilaka thokpa natte matam kuina dagi leirak nungaitaba sing adun tholokpani haikre ngasi Tongmang Haukipka atenba matam gi oina akhanaba unabada mahakna hai Manipur lengana forest eki makhada tribal sing khundariba mafam sing dagi takthoknaba lawrak liba firep asisu nungaitabagi maram amane mahakna hai chingda umang kokthokpagi maru oiba maramde poppy thabagi natte jum cultivation tawbagi ni haikhe. Unfortunately, the issue has cropped up and many people are blaming the Kuki National Organization, ZRA, or even political parties side, they're blaming the KPA for instigating this type of violent movement. But it's not that. It is over a period of time because the government has taken up a stand where on Forest Act and other things have been used to infiltrate or to encroach on the interests of tribal settlements, which touch the core issues in our state. Now, this accumulated sort of feeling and anger must have prompted these certain organizations, the KSO or other organizations and indigenous tribal organizations to take up this issue. And KPA is also totally surprised to see that suddenly Haukiba tha asigi taraga mangada Kuman Lampak Sports Complex ke indoor stadium da mit thaklaba kumai kaya ka loinana yamna chawna pangthokiba Femina Miss India 2023 da lamdam asib represent tawduna saruk yaribi contest asida second runners up ke title amade subtitle ani laukhrabe Uripok Buses Pati lekai dege saknai raba photojournalist Ratan Luwang gi macha ningol thongnauzam Strela Luwang ase Imphal airport da thonglabada United Club and Library UCAL, Uripog Women Association, UWA, Miss Manipur Organization, Amade, Manipur da puna khundamina riba tongan ba lining dar machatpa miyoi kayana magi oiba nat ki fijol setuna mahaputaram na opagi thauram ama pangtokre thauram aduga mari leina thongnauzam Strela Luwang na hai Femina Miss India da second runner subtitle fangba ngamlakpa ase Manipur miyam gi minungsi thauzal amade mating dagini Manipur da leiriba fashion gi lamda pamjaba ichil inau singna Wakal Hantabidana, I question Nomade, Manipur Ahanmo in a Miss Walgate Tak Fauba, Yobang Lapayai, Habage, Wakal Faubiduna, can be yai. Amarom da second runner subtitle Fanglabaso, mental health matangda, Manapangba Yaba Angamating Pankigani Highness of Fondoke. Imong manung len mak thengna phang ba yam harawe and also the people of Manipur kayamuk yam na aina thankful oi haibase wana hairaga explain to bodi sungam ngammaroi crown se upaga aina hekta Manipur change torani haibadi it's gonna be a very hard and wrong promise oi gani na khal haidi fake promise to bodo
However, I na ngasi pa ubod ato mental health ki matang da advocacy to zarak ba sa tum continue to sa na khale because mental health is something that ay ngon da amna related oi ba ay ngon da amna closely and tight oi ba po na I'll always be an avid messenger of mental health. Chestra lagi saksida akoy ki mongoloid oi ba saksida. We have never seen Miss India's. I pau bang amadi noi susung soy soy tanang am gani. Please have that dream. Noi ki dream. Malim pumbagi oina honglakliba aying asa amade masina miyoiba amasung jiba panbada piriba chaiting kaya dage mataw karamna kannaba honagadagi haibagi matangda North East State ki oina ahanba Siza Academy Public Health Conference SEPCON 2023 ngase Langolda leiba Siza Academy of Health Sciences Sahdokre Climate Change and Public Health Challenges haiba themda nominin chathagadaba SEPCON 2023 haudokpagi thoram aduda Manipur University gi Vice Chancellor Professor and Lokendra SAS ki Director Dr. M Amuba Board of Director Dr. S Dugindra amade atai maru aiba miyoi shingna sarugya khe loinana SEPCON 2023 ge sobenar amso phongkhe thoram asegi chief guest oina sarugya khiba Professor and Lokendra hai umang wamang kokthokba amade chawkat thorang gi mingda samgat sagalakliba kaya asina malim gi aying asada chawna chaiting pirakle handak lamdam asida su chingda lamai toina thabagi thawong asina so ecosystem da chawna chaiting pirakpani haikhe mahangna makha taraduna ngasi haudokliba SEPCON 2023 asige khudong chaba lauraga climate change amadi public health challenges kayagi matangda scientists amade academician mayamna khananaina duna laingak pairiba lawmaker singi policy da chawna mating pangba ngamlagani haina phungdokhe. This seminar, which has attracted good number of scientists, good number of practitioners, and a good number of academics from inside the state as well as outside the state, should be able to provide a platform to have a deeper exploration on the ongoing process of these imbalances which is caused by the ongoing process of climate change. Kakching District ta ahanba Dr. Oikiba Dr. Naurem Achauba Singh Laikidabagi Anishuba Kumon Kamari Laina Nangase Free Health Camp ama pangtuktuna miyoi chahum lom lem na laing bagaloina hidak langtak kaya su lem na fangan kre Kem asi Laikidraba Dr. Achaubagi imong manung na sponsor tawraga Kakching Dingthau Laikai de Laiba Ideal Parents Club na sinduna Laikai sida Laiba YM School ge Central Public Hall da pangtukibani Seva Bharti Manipur NMO Manipur Lai Machanu Nawatengbang Luf Manipur amadi Bharat Vikas Parishad Manipur Pran ki khusam naduna pangtokpa health camp asida RIMS Hospital MS Professor N Sanjip Singh Deputy Director N Indrakumar Professor AK Joy Professor Sachin Deva amade Professor AD Sarmana chingba miyoi kaya susargya khe Kem asida medicine ortho gyne ENT neuro surgery cardio amadi surgery ki counter hangduna punna kakching lamdam gi miyoi chahum lomda doctor amadi RIMS ki nurse kayana ana lying tathakibani Laikidraba Dr. Achaubagi Loinabe Basumati Devi amadi machanupa N Indrakumar na phongdokhibada kem ase maru oina khungangda leiriba miyambo kharadang oirabasu mateng pangbo oina pangthokpane masi Laikidraba Dr. na pamjaramba adugi matung inani haikhe Magi pamdaba mayam ama laibadugi maraktagi sam kacharaga mayam tembang ma haidana mayam magi mamanbasing magi colleaguesing amasung lekai gi club Ideal Pioneer Club adagi laima chanun nawa tembang lu amasung Bharat Vikas Parishad Manipur na organize tawjaraga sinjaba free medical care ni masida mayam gi sajok sanjaba se khuyam Joint Action Committee Against Murder of Semintang Lufona Thadorokpa Cherol Amada Technopol District ke Magistrate na Moreda Tha Anilom CRPC Section 144 lautukiba order adubu condemn tawkibaga loinana JAC asina taliba dabi sing ado fangdriba fawba hayengdagi hauduna Asian Highway oriba Imphal More lambi asi matam kaktana thingjalagani haire hairiba ban asina essential service sing amade dharma karmaga mari leinaba thabak singdi komthokani haire Nakal Amaromda Technopolgi District Magistrate na thokpa order amagi matung ina More Town ge Hosik Oriba Fibam asi yenglaga CRPC Section 144 chalai kre Section asigi matung ina ngasidagi hauduna More Town da miyoi manga dagi hena punba amade mi sokpa panbe yabu polam sing puwa amade paibada tha anirom ating mathang kre Hairiba chana kanglon sing asi lenga ki agency sing dagi komtokani haire
Jawaharlal Nehru Institute of Medical Sciences (JNIMS) Porom-Patna extracurricular activities ke saruk amo oina chahi khudingi leptana chatharakpa Sports Week Rhythm ngasi lotion creek April 13 dagi hauduna chatharakpa 8 suba Rhythm Sports Week asida Sangai Loktak Siroi amadi Jugo Valley haina house madi khaidoktuna institution asida tamliba mahairoi singna tongan ba event music painting amadi sana khonabada saruk yare JNIMS ke Director Professor L. Deben Hai Rhythm pangthokpa asina institution asida MBBS MD tawriba semester khudingma ke mahairoi singna chahi chuppa ana layingi oiba para tamduna leiriba asida ge ngaihak oirabasu atopa extracurricular activities da saruk yaba asina mahairoi singi pukning wakal amasung morality fagat hanaba thaushil ama oire ngasi lotion bagi thauramda Siroi amadi Jugo Valley House ani ge marakta friendly football final match sanakhe sahi chupa like the sum parga gi anam sum lai haga leiba sinataba extracurricular activities maruina golriba angang MBBS tamba gi MD tawleriba satrasing sigi damakta authority of warden mayam chamna ko masi ko magi wanata ko magi talent to show to National Program for Control of Blindness and Visual Impairment NPCVN VI na National Health Mission ga kusamnaduna All Manipur United Clubs Organization amukogi meeting makada Imphal West District United Clubs Organization IW Jukona Makoiga Chatminari by Apex Organization amadi Club Singalonina District asige tongan mafam singda pangtokpa free eye cam with distribution of spectacle di makada chatarapa oina iroi semba youth development club na sinduna club asige konba mafam singda ngase free eye cam with distribution of spectacle program amu pangtokre Thauram aduda amukogi president PH Nando Luwang IW Dukogi president Heramani Khaba CMOU Imphal gi ophthalmologist Dr. Joy Shrey EYDC gi president Chanam Sanatomba amadi Dr. Samita ga loinana staff tarena saruk yaduna miyoi chani laying baga loinana state program officer Dr. Bikram Khoisnam na pirakpa makhoi gi chanaba spectacle chamaga humfulom su yenthokhe Thauram gi manung chana amuko gi president Nando Luwang na haibada amuko na leptana chathajarak liba program ase ngamliba makhai Manipur gi kachin kaya sinba thungna pangthokna ba thorang leire lamdam ase gi ahal oiraba singna mit laying bada Chathok Tasin gi khudong chadaba kaya laiba adu pangthokliba kem asina khara makhai kokpangamle maram aduna NPCB amasung National Health Mission Manipur ga kusamnaduna Manipur gi mafam khuding makta asigumba program ase pangthokpangamna naba honabada miyamna mateng pangbiyu haina appeal tarakle Laikai da Lairiba Pukri amadi Pat Turel Singda mafam adugi miyamna mochindanaba amade luna nana thamnaba honasi haina IMC gi hanagi ward taraga nipani cooperator Laimayum inungan bin appeal tarokle wafam singa se Brahmapur Social Club Bamon Laikai Maira Paibi amadi Anganwadi workers singa puna kusamnaduna ngasidagi hauduna numit humni chupna tathagadaba Takel Kong amadi akoibada lairiba mafam sing sit sengbagi thabak ama hodokhibaga mari leina phongdokhibane mahangna makha taraduna isani isagi ithau khanglaba amade work culture leiraba kandata lamdam ase lunanba lamdam ama oirakadoribane laingakta tainabagi mahutta isagi mapada leiriba iram nalada amot akai amade plastic bottle sing thadadana bohanagadabane Imphal Mayolda leiriba mafam singda ising thumjil lakliba ase wakal khanthaba watpadagine yumdagi tholakpa amot akai sing ase iram nala amade khongda thadabagi mahutta chayol gi oina lakliba garbage truck ta hapinaba laimayum inungan bin appeal tarokle matam amada takhel khong asegi ising lu nalami amade chaba thakpa yarami aduba haujikti amot akai hinjilakpadage ising leina sizinaba yadana leire handakta tha fadringaida sel leina ising leiba fangkidaba ado khong asegi ising asina faram labadi ising awaba ado mayuk narang loi haina mahang makata khe Sai pada lei ba drain sida maning maya de chela ga lei ba drain sida batal ku ban hada ba dei phata ba mai ekta mai jaga natrabane har ga drain khadar ko sina isin nu ka tam tar ko kan le ja phul han mayon sai de lei ba phul sida aya male isin khindala ko sin sa isana khanda ba gi wakhan thara wat da gi haina haijani ni aduna pulak loi manara kanda sana ngasi haiba numisdagi luba nanba jaga sing singdokpa haure haurabaina matung tarakpa numising da su isai sagi akoi amot akai yumdagi leiraga leiba singdo soroka utoga dagi drain atoba akoi makon su thadadana leiba singse tawragumse Aroibada more paumna pisare Manipur dagi drug mapung fana muthana bahonabada lanai amadi political gi oiba attack torok labasu akiba laitana thengnagani haina Chief Minister and Brenda Phongdokre
Churachandpura total shutdown chathakre police na tear gas cell kaptuna protector sing takhai kre total shutdown thugaiduna yamna miyamna CM lakani khanduna CM bu ongna bathongna rakre Femina Miss India 2023 ki runners up thonglawjam Australia luang Imphal da halakpada miyam airport da harau taram na okre Amadi climate change amadi Public Health Challenges Highway Team the Numit in Chathagadaba SEFCON 2023 sees Academy of Health Sciences Haudokre. Madang is the Numidang in newtv Paulushin Jade, Miding Tabi Punamupo, Mukanakrum Jade.